Ngara numida wairam phongkhiba panam pause digi maru oiba paw khara khangseraka miyamda khudo tamjage kuki singna tongning ba mawongda separation day pangthokpa highway thingning ba matamda thingba sina nauna lal tholak naba silabra chingna hallei gitajen kuki narakortere singna istat asida tongning ba mawongda separation day pangthokpa na chingba amade national highway thingning ba matamda thingba sina lamdam asida nauna lal amuk tholaknaba silabra haiba miyamgi achabohang amalakli haina political activist Dr. Hais Gitaje na phongdorakle Dr. Hais Gitaje na pause asida hai ngaksak thekpa kuki narakotere singna Manipurda tongning ba mawongda separation day haina pal tawba amade NS2 yaungna lambi sing free moment jahandaba sadang tongning ba matamda tawbagi thong ase afaba nate thong asina sahi ani helava irang amadi hauji khara intharakliba asi amuk hana lal tholoknaba chebaw pirebra haiba miyamda chingnaba phawlei maram aduna laingangna matam leiringada akan mami eng changba chungbani miyamgi mihut oina leiriba singsu pukchel tinana miyamgi apambagi matung ina thabak tobiba fagani haiki mahangna hai Manipurda PR thamlakpa tha Nepal fajela kadore Chedak asida hauji Manipurda popular government ama semnabagi hanagi CM nungthombam beren yauna MLA khara Delhi da changsinkhibagi paw asi afaba khongthangni adom oinamak chahi ahum fajela kadorba Manipur ge lal asina maram oiraga miyoi kaya lanjena duna hauji su relief camp da changjapam lawduna leiri haibasi miyam gi mihu singna khangna thabak tawba fai loinina mathongna leiraba akhoi ipai pu singna Manipur ge damak loramba thaudang adu ningsing haningi adugumba akhoi gi layoi khraba athawa sing adugi thongna lingjel adu tung inbagi mahuta leiba kairabasu yare aigi political party ne hena lui aigi famne hena lui hana thabak torok labadi madu afaba oiroi haujing Manipur gi luraba tanja asida miyam gi mihut oina leiriba MLA kharana leiba kairabasu yai aigi famne hena lui khanba mamba thong chatharakliba ngaktaba ngamde matam leiringai da miyam gi uhul khangnaba thabak tawba matam oire phammunaba manba mawongda lengak semba ngamdabagi lila adu makha tana chathabiraganu nakhoi malsel phammunabada miyam makha tana wahanbagi thawong khudakta lepiro adhuboda popular government ama semduna miyamna awaba asi ko allu hairi mahangna makha tana hai kuki narakor terrorist ingi group oiriba kotu kuki job council na singba lupsingna Manipurda tongning ba mawongda tawriba ase athuboda miyeng sangba chumgani kotuna national highway da sadang chingba tongning mawongda tawriba ase lengangna chapchana yengsil haudrabadi pamdaba thodok tholok loi haningai leite ngakchak thekpa kuki narakor terrorist singna tha khudingi chechat ahomda separation day haina palal tawriba asisu thinghaudrabadi tungda afabo oiroi amaramda kumja lising aniga sumna kulhumdoi ge me ahomdagi tholakhiba lala asida kuki terrorist singdagi ngakthok chanaba leiramba aikhoigi khulngakpa singsu lengana chapchana thodang lawgani haina thajaba pibadagi khulai pikhatuna khulngakpa tokre adobo kuki singi maikeidadi village volunteer singni haijaba matik chana khulai paiba singna makhogi separation day da gun salute pibagi video social media da viral oire masina kuki gi maikeida lan loidri haiba mayek sengna takle ngaksaw thekpa kuki narakor terrorist nga tongning ba mawongda tawba asina lala asina hongnana tholaknaba silabra haiba wahang lakli haiki makha tarakpa pawda Nambol ambush contract killing oiba yai Bishnupur district ki Nambol police station gi manung chanba Nambol saba lekada September 13 da 13 suba Assam Rifles da sathakiba ambush adu leiriba president rule asibu mingchathianaba sathaba contract killing oiramba yai haina intelligence na phongdorakli haina PTI gi paw paladuna source amana haide pawasina hai thagdo aduga mari lenana PLA gi kadarne haiba khudongmam Ojit Allies Kilal amasung Thongram Sadananda Allies purakpa kauba miyoi ani security force na phagat khiba laikhrei ambush adu sathakhiba khulai paiba singadu political patronage ke makhada thabak tawbra haiba security agency singna thigalli masagi lana interest thabak tawba miyoi khadana hauji lairiba president rule asibu mixathian na bahonai haina official singna ingit tawre asiguma kanglup singa sina hauji laingakliba
ꯄ꯭ꯔꯁꯤꯗꯦꯟꯇꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯒꯨꯝ ꯎꯍꯟꯅꯕ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯄ ꯂꯦꯞꯇ꯭ꯔꯤ ꯑꯃꯗꯤ ꯁꯁꯄꯦꯟꯗ ꯊꯝꯂꯤꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤ ꯈꯨꯗꯛꯇ ꯃꯍꯧꯁꯥꯒꯨꯝꯅ ꯃꯊꯧ ꯇꯧꯍꯟꯅꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯇꯛꯁꯤꯜꯂꯤꯕꯅꯤ꯫ ꯁꯦꯞꯇꯦꯝꯕꯔ 19ꯗ ꯊꯣꯛꯈꯤꯕ ꯑꯦꯝꯕꯨꯁ ꯑꯗꯨ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ CRPFꯅ ꯔꯣꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯧꯗꯥꯡ ꯂꯧꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯠꯊꯕ ꯑꯣꯄꯔꯦꯁꯟꯁꯤꯡꯗ ꯐꯒꯠꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇꯔꯨꯛꯇꯤ ꯏꯔꯥꯡ ꯑꯁꯤ ꯍꯧꯒꯠꯂꯛꯄ ꯀꯨꯝꯖꯥ 2018ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡꯒꯤ ꯃꯅꯨꯡꯗ ꯄꯨꯂꯤꯁꯇꯒꯤ ꯂꯥꯛꯈꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯏꯔꯥꯡ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯈꯨꯠꯇ ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯌꯣꯛꯇ ꯁꯤꯖꯤꯟꯅꯔꯛꯄꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ ꯍꯥꯏꯔꯤ꯫ ꯏꯟꯇꯦꯂꯤꯖꯦꯟꯁ ꯏꯟꯄꯨꯠꯀꯤ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯝꯕꯨꯁ ꯑꯗꯨ ꯆꯠꯊꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔ ꯈꯪꯍꯟꯗꯅ ꯅꯠꯇ꯭ꯔꯒ ꯑꯦꯇꯦꯛ ꯑꯗꯨ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯠꯊꯈꯤꯕ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯔꯤ꯫ PLAꯒꯤ ꯃꯤꯑꯣꯏꯁꯤꯡ ꯐꯥꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗꯤ PLAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯝꯕꯨꯁ ꯑꯗꯨ ꯃꯈꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯈꯤꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯄꯜꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯖꯣꯃꯤ ꯃꯤꯌꯥꯝꯗ ꯍꯦꯂꯤꯀꯣꯞꯇꯔ ꯁꯔꯚꯤꯁ ꯇꯣꯡꯗꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯖꯣꯃꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯂꯝꯀꯥꯏ ꯏꯝꯐꯥꯜ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯗꯨꯅ ꯃꯄꯥꯜ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯋꯥꯐꯝ ꯑꯃꯠꯇ ꯈꯪꯍꯜꯂꯛꯄ ꯂꯩꯇ꯭ꯔꯤꯕꯅ ꯍꯥꯏꯔꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯁꯔꯚꯤꯁ ꯑꯁꯤ ꯖꯣꯃꯤ ꯀꯥꯎꯟꯁꯤꯜꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯖꯣꯃꯤ ꯃꯤꯌꯥꯝꯅ ꯇꯣꯡꯗꯅꯕ ꯆꯦꯛꯁꯤꯟꯋꯥ ꯊꯝꯂꯛꯂꯤ꯫ ꯖꯣꯃꯤ ꯀꯥꯎꯟꯁꯤꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯣꯃꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯂꯝꯀꯥ ꯑꯃꯗꯤ ꯏꯝꯐꯥꯜꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯁꯔꯚꯤꯁ ꯑꯁꯤ ꯇꯣꯡꯗꯨꯅ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇ ꯊꯨꯡꯂꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯊꯦꯡꯅꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯗꯤ ꯅꯟ ꯑꯣꯐꯤꯁꯤꯌꯦꯜ ꯏꯂꯤꯃꯦꯟꯠꯁꯤꯡꯅ ꯍꯥꯏꯔꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯁꯔꯚꯤꯁ ꯑꯁꯤꯕꯨ ꯖꯣꯃꯤ ꯃꯤꯌꯥꯝꯗ ꯀꯥꯟꯅꯅꯕ ꯂꯧꯅꯅꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯄ ꯊꯦꯡꯅꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯝꯐꯥꯜꯗ ꯂꯩꯕ ꯄꯕ꯭ꯂꯤꯛ ꯂꯤꯗꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯖꯣꯃꯤ ꯃꯤꯌꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯠꯇ ꯊꯣꯛꯂꯣꯏ ꯍꯥꯏꯕꯒꯤ ꯑꯦꯟꯁꯨꯔꯦꯟꯁ ꯑꯃꯠꯇ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈꯪꯍꯜꯂꯛꯄ ꯂꯩꯇ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯖꯣꯃꯤ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯖꯣꯃꯤ ꯀꯥꯎꯟꯁꯤꯜꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯖꯣꯃꯤ ꯃꯤꯌꯥꯝꯅ ꯇꯣꯡꯗꯅꯕ ꯈꯪꯍꯜꯂꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯗꯥꯛꯇꯔ ꯗꯤꯇꯦꯟ ꯇꯧꯈ꯭ꯔꯦ꯫ ꯁꯤꯖꯤꯟꯅꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕ ꯀꯞ ꯁꯤꯔꯞ ꯑꯃ ꯊꯥꯔꯨꯕꯗ ꯆꯍꯤ 2ꯒꯤ ꯌꯥꯎꯅ ꯑꯉꯥꯡ 12 ꯁꯤꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯒꯚꯔꯟꯃꯦꯟꯠ ꯗꯣꯛꯇꯔ ꯑꯃ ꯄꯨꯂꯤꯁꯅ ꯂꯧꯈꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯍꯩꯔꯣꯏ 15 ꯇꯝꯊꯤꯅ ꯐꯨꯈꯤꯕꯒꯤ ꯋꯥꯀꯠꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡ ꯑꯃꯗ ꯇꯝꯊꯤꯅ ꯐꯨꯔꯨꯕꯒꯤ ꯋꯥꯊꯣꯛ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯂꯣꯡꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯕꯣꯏꯁ ꯍꯣꯁꯇꯦꯜꯗ ꯋꯥꯔꯗꯦꯟꯅ ꯅꯨꯄꯥꯃꯆꯥ 15 ꯇꯝꯊꯤꯅ ꯐꯨꯕꯒꯤ ꯋꯥꯊꯣꯛ ꯑꯃ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯂꯤꯂꯣꯡ ꯄꯨꯂꯤꯁꯅ ꯀꯦꯁ ꯂꯧꯈꯠꯂꯒ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯎ ꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 18ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:40ꯗꯒꯤ ꯄꯨꯡ 10:30 ꯇꯥꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯋꯥꯔꯗꯦꯟꯅ ꯍꯣꯁꯇꯦꯜ ꯃꯅꯨꯡꯗ ꯃꯍꯩꯔꯣꯏ ꯅꯨꯄꯥꯃꯆꯥ 15ꯕꯨ ꯆꯩꯅ ꯇꯝꯊꯤꯅ ꯐꯨꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯍꯩꯔꯣꯏ ꯈꯔꯗꯤ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯕ ꯀꯤꯕꯗꯒꯤ ꯍꯣꯁꯇꯦꯜ ꯑꯗꯨꯗꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:30 ꯇꯥꯕ ꯃꯇꯝꯗ ꯆꯦꯟꯊꯣꯛꯅꯔꯛꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯤꯂꯣꯡ ꯕꯖꯥꯔ ꯃꯅꯥꯛꯇ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102ꯗ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯄꯟꯕ ꯑꯣꯏꯈꯤ꯫ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯣꯛꯄ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯀꯜꯂꯕ ꯃꯇꯨꯡꯗ ꯑꯇꯩ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯣꯁꯇꯦꯜꯗ ꯊꯤꯟꯈꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯆꯩꯅ ꯐꯨꯕꯒꯤ ꯁꯣꯛꯄꯒꯤ ꯃꯐꯝ ꯂꯩꯕ ꯎꯈꯤ ꯑꯃꯁꯨꯡ ꯃꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯀꯤꯕ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯗꯦꯜꯂꯤ ꯃꯤꯐꯝꯒꯤ MLAꯁꯤꯡ ꯂꯦꯞꯇꯅ ꯆꯪꯁꯤꯟꯅꯔꯤ꯫ ꯒꯦꯠ ꯇꯨꯒꯦꯗꯔꯅꯤ ꯍꯥꯏꯕꯁꯨ ꯌꯥꯎꯔꯤ꯫ ꯃꯌꯥꯝ ꯆꯪꯁꯤꯟꯅꯕꯒꯤ ꯆꯪꯕꯅꯤ ꯍꯥꯏꯕꯁꯨ ꯌꯥꯎꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯍꯟꯅꯕꯒꯤ ꯃꯇꯥꯡꯗ BJPꯒꯤ ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡ ꯎꯅꯔꯨꯅꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ BJPꯒꯤ MLA ꯑꯌꯥꯝꯕ ꯗꯦꯜꯂꯤ ꯌꯧꯈ꯭ꯔꯦ꯫ ꯋꯥꯂꯧꯔꯤꯕ BJPꯒꯤ MLA ꯈꯔꯁꯨ ꯍꯌꯦꯡ ꯑꯌꯨꯛ ꯗꯦꯜꯂꯤꯗ ꯆꯠꯅꯒꯗꯧꯔꯤ꯫ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ MLAꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯀꯦꯝꯞ ꯇꯧꯅꯔꯤ꯫ ꯄꯥꯎ ꯑꯃꯅ ꯍꯥꯏ MLAꯁꯤꯡ ꯒ꯭ꯔꯨꯞ 2 ꯊꯣꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫